ꯍꯧꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯊꯛꯅꯕ ꯏꯁꯤꯡ ꯌꯥꯎꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯀꯌꯥ ꯌꯦꯟꯊꯣꯛꯈꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯖꯨꯂꯥꯂꯦꯟꯗꯒꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯂꯩꯕ ꯑꯍꯟ ꯑꯃꯁꯨ ꯃꯔꯤꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯔꯦꯁꯀ꯭ꯌꯨ ꯀꯂꯝ ꯑꯗꯨꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯈꯤ पीने का पानी में उसको दबाने से रुक जाएगा ये तो इधर ही आगे थे ये फोन छुए रे ये फोन छुए रे Đi cuốn cặp gì kia nó không nó đi để cho đi nè quay ra